Nahakna malimgi mafam kaya koiduna chatlurabasu soidana nongmodi ningsinglakani nahakki pongnafam lamdam amadi nahakka haumin kaminarkiba marup mapangsing amadi nahakka tana yadraba hek piglingai imung manunggi myuisinga awa ana kaya saruk yarkiba nahakki nungsiraba yung adubu ngasidi aigi nungsiraba iramdam kanglipak asida haukiba megi tang ahumdagi mifatta togimal khangraba kuki singna mara laijidraba mioi kyagi yumai thadokpiba amadi hat patupasu leptana chathaduna lakni mioi lising kya amadi ngasi nang aina leiriba yum asigumna leiba phangba natte masida kalakpenaba manipuri ni di haizaba community kya ama yaudubsinatte adubu masidagi hena ngakiba amana matam sangnadagi nungsit chanana leminarakpa yumlon kaironaba state kya na fawba kanava khargidamakta mifatta mikithi kuki singi matakta tongsinduna hen maisa langali popidagi sunglakpa paisagi mayaida ngaudaba kya amasu ngasidi ngauduna chatkre hauzik thokliba irang asida hen maisa langaliba yumthangnaba state ma hairagadi mizoram ni haibda praman tawdraksu yaragan hen kanjai ngasi mizoram ni cm na faw kuki singbu changjafam phiduna amadi mathibong thaktuna thamle kuki mla tarabu hanjin kauduna Manipur Thugainaba Kramalanong Yatiba Atopa state tagi mai fawba waiduna siznariba Mizoram asibu paisa kyam pairaba jano natragana kari kramba achauba aronba ekoina khangdaba sanagi khonigumba leiraba jala Mizoramda matang asiga mari lenina Delidos Manipur na mayangwidamakta anauba video ama puduna lakchari The Kaladan Multi-Model Transport Project Mizoram na mukhairiba asi masina maram oigadauribra video asibu amutang irecha ama oina loyu fawutang yengbiduna ponin loksing oina biyo mi amana chaukhatpada amadi nungai khibda chaktaba mi leramgadaba mande maitei singi hiram kudingda haisingba amadi miyambu luchingba ngamba skill asida manipur da leminariba kanglup kyana saunaribani adunabu mithibong kuki singa kalaktuna handak manipur asibu thugainaba kanna sili oisu oiroidabda Bharat ngasi BJP na paliba asigumna matam amada Congress na palingaida Bharat ki Yamna maruiba project ama Look East Policy hojikna Egg East Policy ki makada hodoklamki haiba project adugi mamingna Kaladan Multi-Model Transport Project kawe tasengna Bharat asi sakti leiba yeknaba leibak kyana koisinduna leiba leibak amani Bharat na ningka tamkiba chahi humdraga manga henkre adubu ngasi fawba Manipur gumba North East ki state singdadi karisu khenaba ama udri amati atombi ki machada yengba mijeng yengduna lakli karigumba achauba thabak ama paikadaba leirabasu lalobagi irangda taisinduna tawba yadre kaya ama haijinduna ngasi fawba nathaiduna lakli Kaladan project asi yamna chawba crore lising onga chani dagi hena changna sagadaba Kolkata ki seaport tagi Myanmar fauduna India ki Mizoram yaugadabni haiba project asi India amadi Myanmar lebak anina 2008 ta sign tawnakiba joint project amane hauchike oina India ki mainland ki North East state yaubugi amata ngairaba lambi hairagadi chicken neck hairaga khangnariba Siliguri corridor asina oinari masigi hek mathakta Nepal amadi Bhutan country leire karigumba mafam asisu China na hek lauksin kiba mikup aduda India amadi North East state asi pungta tatnagadawri bane hariba tungda oirakpa yaba khudong chataba asidagi anoba upai ama oinaba Kaladan project asi hodokki India na Bangladesh ta Chittagong port access tawbagi request kya amasu tawba leikrabani adubu ikan kanaba fangkite Kaladan project ki route amadi development Kaladan project asi Kolkata seaport tagi hauduna Bay of Bengal fauraga Myanmar ki Situate seaport faw yaugani masigi athapa asi 539 km oigani mathangda Situate seaport tagi Chin state leba Paletwa haiba mafam adu yaugani mafam asi yaunaba Kaladan river gi hi lambida chatkani Paletwa dagi among Jorinpui road route faw aduga Jorinpui dagi Aizol yaugani Indo Myanmar border oiriba Jorinpui dagi Aizol faw gi arapa si kilometer 130 khak oigani hauzik Kaladan project asi Mizoram gi oina lambi gi construction asi chada mokjagani pan fawwa loibagi paw leikrabani project asigi ahanba saruk ama oina Myanmar gi Situate port asi saba loiduna handakta inauguration su chaukrabani Kaladan project na Myanmar gi Chin state foundin chatpa Mizoram da leiba Mizo Myanmar gi Chin kangu amadi
kuki kanggu sing asi jo kanggu ngaktani makoi sing asigi culture amadi history amatani Myanmar gi Chin state haiba mafam asimaktada Arakan army haiba China na full support over terrorist kanggu amasu leire Myanmar gi Chin state asi yamna thina lairba amadi conflict na thalaba mafam amani mafam asigi lairba gi chang achi chata humjaga nipan oire maru oina China na Arakan army bu full support tawduna mapangal kanhanbagi maramdi India da kakak tawduna India bu mapangal sontahanba asini Hariba mapam asidani kuki natraga jo kangugi oiba terrorist kangu singna mapangal kaliba asisu makoi sing asina ngasi Manipur da Thokliba irang asida yamna chauna thodang su lauribani asok yamna conflict leire hariba mapam asida matau karamna India sarkarna Kaladan project asibu chalaigadoriba ngasi fawda Manipur gi chingda saidangduna leiriba kuki singna matam sangna dagi popi pambi thaduna lakli amadi masidagi fangba paisa sing aduna makoi gi oiroidaba lamgi demand tanba amadi makoi gi lalobo singna sinanaba khutlai leibada amadi election da paisa adu sizinari thawong sing asi India gi top intelligence singna khangdabdi natti lam tan sinbagi panthung amada lingkhat kiba kuki lalobo singna ngasi India sarkar ga su sign tawnaduna laikrabani India gi top intelligence singna sojna khanglamgani Myanmar gi Chin state leba Arakan army asi China na support tawi haiba matang asida jo kangugi yamna maru aiba posak ama India sarkar na lawgi mami amasu uri kudam oina jo kangu asi India gi north east region da marang kaina sulai aduna makoi ga negotiate tawda aruba thabak amadi oiroi yamna isam sambida Chin state ta neutralize oina lainaba amadi jo kangu na makoi gi demand su phangnana ba haibadi win-win situation amada yamna yanaduna leiba oiramasu yai maramdi Kaladan project asi India gi yamna chawba amadi asa kya leba project amani Kaladan project amadi Mizoram highway state asi Manipur dagi suhen pikpa state amani mafam asi ching ngaktani haiba su yai hanakta Mizoram gi CM na yamna makhau pongna Manipur da Thokliba irang asida themthabagi mahutta hu councilakli masigi maramdi mahakna asumna khalamba su yai Kaladan project asi makoi gi oina construction asi loibagumle aduna project asina hexinaba haubaga north east leiba state kudingmak Mizoram da depend tawragani haiba asini masigi yamna chawba maramdi Siliguri corridor da lakpadagi di Kaladan project asigi lambida pot purakpana henna thuna amadi hongna su phangangani amadi awatpa amata su lairora haina khalambasu yai Kaladan project asina north east region da oilakadaba khudong chadabasi India gi north east region asi natural resources yamna marang kain leiba mafamni masigi sumatakta Bharat ki 1/5 hydrocarbon reserves oire maram aduna project asina hek loibaga north east region dagi resources kaya amadi soidina puduna chatpa hauragani hana dagi problem ama oina leiba immigrant ki problem asisu soidina hengalaglagani Chin state dagi jo kangu singa yamna line Mizoram gi through the changlaktuna amadi Manipur da fawa lakpa yana leiri masina amuk su hena achauba problem ama future da thorpa yana leire ain gi wangwada arwanba khuju khulai kya amagi puthok pusin tawda yamna laiba lambi amasu ohenga dawri heroine number 4 gi makon golden triangle asi Manipur da jo kanguna maram oiraga leiba gumle masina drugs sing Mizoram fauduna yamna line international market ta yawanduna yamna chawba terrorist funding tokam amasu oirakpa yai Greater Mizoram natraga Jo state kumba India ki security da threat oigadaba lebak amagi demand su ikui na soidna torpasu yana leiri matakta panjakriba maram mayam sing asidi khajip kaktani praja amagi wakal na lamba fangdaba kaya amasu leiribani adubu handaki Manipur gi MLA tara amadi Mizoram gi CM ga punduna mukhairiba asidi Kaladan project asigi marumda Bharat sarkar ga khudong chaba yenaduna mukhaibu oirambasu kanana kangba amabu oire kondomda hawai thongwa hapaga chaba mithibong kuki singnadi ngamalaroisi andaki matang asida matik chaba para ama mapunchi chupa kaudana ba akhoi myang changduna tambirasi